ngasi numida waram phong kiba tongan ba manipuri si phong sing digi amasum thok kiba thawdo wa thok sing digi maru oibe I pauk sing khonga saraga manipur top channel gi maikei digi myam da thamjigi hanbada sumang lila gi nupi khonjel saisakpa naba sakthek pi laikhidre sumang lila da nupi gi khonjel saisakpa myamna naba sakthek pi haina khangnaba Sauduri mayum Nabasandra Sharma ngasi COVID-19 na maram oiduna Jenims Hospital la laikhidre haidi ma masagi sai nipuga manga sukhibaga loinana ma ki loinabi masanupa ama amadi masanupi manga le hauri naba sakthek pina laikhidabada Manipur State Film Development Society MSFDS na awaba phungdurakli MSFDS ki secretary Sanju Saspati mayum na thadurakpa sirulaman hai multi-talented oiraba saknairaba Nabasandra Sharma Manipur State Film Development Society da matam sangna thabak toromkhi mahak MSPDCS da mathau masa khangna tawbaga loinana matam suppa maithongna nokpaga loinana miyoi khudimak tinnaram bakpuksel zawba misa amani Serola sinahai laikhidraba Nabasandra Sumang Lilada nupigi khunjelda saisakpadana tana lammasida miyamna hena sakhangnaraba playback singer ni Magna laikhidabada Manipur State Film Development Society na konung mamangda leiba MSF DCL complex da minute ani tuminna leptuna awaba phungdokpaga loinana laikhidrabagi mafamda candle light thanduna ikai khumnaba utkre Nabasandra laikhidabasi asoba mangjaba mani haikhenasu pausina makhatana phungdorakli makhasa tharakpoina to papawa mana Manipur da hayeng phawba akan manong sukhigani IMD India Meteorological Department IMD digi phangba report ki matungina Manipur yauna state kunga mathoida akan manong taraba yai haidi report asigi matungina nong taraba yai haina piriba state singa dudi Manipur Mizoram Nagaland Assam Meghalaya Tripura na singba state singni state singa sida akan mamong na nong taraba yai haina report pali report asigi matungina September kungu humdoidana East Rajasthan Uttarakhand East Uttar Pradesh amadi Madhya Pradesh da akan manong suraba yai haidi hensu pausna makata na report tori atopa paw manamo former minister Shyam Kumar na miyam gi mayokta thabak tawrakpagi damak yambem da irang thokhibani UPA Andhra Assembly constituency gi manungsana leiba yambem da nomaijung numiki numidang board ka mari lainana thokhiba khana sainabagi laibak thiba thawdo do kendra asidagi khana sainabagi laibak thiba thawdo do kendra asidagi hana minister oiramlaba thaunaujam Shyam Kumar na khungi miyamgi warep ki wangbada thabak torakpadagi thokhibani haina United Progressive Association UPA Andhra Kendra gi secretary T.I. Surjit na phongdorakli UPA Andhra Kendra gi office ta pangthokiba pawgi mifam amada T.I. Surjit na makhatana hai Yambem Kungang da board ka mari lainana saksa haizana bana singba thabak amata tawhandaba haiba club ki warep ki mayokta former minister Thaunaujam Shyam Kumar na numaijing numit ki nungthilpung mari rom tarakpa matamda covid ki laina laisit marakta namduna saksa haizana bagi thauram ama sinjilakpadagi Yambem Kungang gi praja singna huraktuna go back Shyam Kumar haina lauduna haunaruba naidana miyamna haurakibani haiki thaudo aduga mari lainana miyamna police ta khut thabaga loinana ngasi ayuk Imphal East District Police ki SP na lusingba masing yamlaba police personnel sing laktuna thaudo adur sena bani haiduna miyoi kunga mari faduna pukhi aduba miyoi taru amadi T.I. Shyam Kumar gi worker sing ne haiduna Andhra Police Station gi osina thadokhi aduga miyoi taraga nipan buna social worker laurembam Sanjoy gi worker sing ni haiduna court puthokadabani haina lockup ta namsinduna thambikhi haiki mara leitaba miyoi kyabo phajinduna thamjinbagi mayokta social worker laurembam Sanjoyna CM N Birenda haijaduna thokiba thawdok sing adugi warol sing haijaraduna CM na miyam gi asengbadu khangbiduna mara leitaba miyoi sing condition amata yauduna thadok pirakpagi damakta su CM bu UPA na ngam khai leitana thagatpa phongdokli haina T.I. Surjit na makhatana su phongdokhi haidi makha chatarak poina to papawa mana MPP na lengak pairak labadi ithai beresta humanghaliba lakhom khudimak ngayok farm onthokani ngami singi state policy semgani karigumba MPP na kumja English amaga samapan humdragani thoi English amaga samapan humdragani panamadi English amaga samapan maudra miyamgi thajaba phangduna lengak paikibagum lakliba kumja English ani ga kungani thoi gi angan masarukta
पांथोकदोरिबे एसेंबली मिखलदा अमुक हना मियामना थाजबा थंबिरक्तुना अमुक हना लेंगाक पाइब ngamlaklabadi इथाई बेरेस्ता मंगहलिबा लौफम खुदिमक ngayok farm onthoktuna amasum state asida ngami singyoiba state policy ama semgani haina MPP na phongdorakli Manipur People's Party MPP gi Vice President Dr. S. Ibomjana Thadorakpa Serol Amanahai state asida ngayok pagi thorang sengbatpada patang yokpanga farm da yokpanga turel da yokpanga amasum singi loksangda dam semlaga yokpanga makhal sing puthoktuna ngami singi setmilonda ahongba purakna bohonagani loinana state asigi miyamna pamna sanariba ngagi awatpa saruk mensinanaba honabada sahida yamlaba lupa crore kaya mapana salibasi salandanaba honaduna state ki economic ki phibam phagathanana bohonagani Serol asina makhatana hai lami singna thengnariba awaba singasi yenglaga ithai beres asina manghaliba lokfam sing ngayokfam farm sing onthoknaba laingang asauba senfam ama thada biduna state fishery policy amagi makhada ahen mamiyeng thamaningbugi apamba MPP na lainga ki pungning sing silakli hainisu pausina makhatana phongdorakli Pausi lusilakpon state sigi wangbada thokpa atopa maruiba pau khraga mayamda thamjage nupi amata yahondana Taliban gi lemhauba cabinet members sing laukthokre Afghanistan leiriba minority sing amadi Afghan nupi singda Taliban loinabagi mawong matogi makhapona Taliban gi anaba lainga kamari thamgani haina malemgi maruiba leba kayan akanba wafam thamlingagi saira asida Taliban sing na makhoigi lemhauriba cabinet members sing amuhana laukthokpada nupi amata yahon khidre ngasigi cabinet members sing gi list adu Kabul da pangthokiba press conference amada Taliban gi wangangloi Zabihullah Mujahidna laukthokibaga loinana magna hai cabinet sakthokpa sida Hazaras na singba ethnic minority sing yauri haiki amaromda nupi cabinet member gi oinadi mathangda khalakpasu yai haikiana Pausina sumakhatana phongdorakli Loisilakpoina topa pawamana Akhil Bhartiya Akara Parishad ki lusingba tharuyanduna siramle haidi Prayagraj Akhil Bhartiya Parishad ki lusingba oibatanatana Prayagraj ki Bade Hanuman Temple gi makok oiriba Narendra Giri sei humpukunitoi Bagambari Gadi Ashram da leiba Masagi kagi siling fena tharuyanduna siramle haidi Thaudodugi matana police ki officials singna phongdorakhibadagi laikhidraba Narendra Giri na siduna leiramliba ka adudagi lamai nipan gi suicide note ama recover tawre so hari suicide note adugi matungina Uttarakhand police ki matenga loinana Haridwar da Anand Giri bu police ki akhanaba apun matim amana detain tawduna thamlaba matung makhatana uhang pong sathanaba Uttar Pradesh da purakli haina UP gi law and order ADG Prasan Kumar na phongdokli amasum Kumar na makhatana hai ngasigi thaudodugi matangda ashramdagi saurakna nungthilgi pung 5:09 rom tabada police da phone taraktuna pau pirakhibani hairi makhatana forensic na ashramadu da leiriba miyoi sing investigation sathakhibaga loinana recover tawraba suicide adu da iriba handwriting adu Laikhidraba Narendra Giri Gini haiba confirm tawbangam khre so hari amaromda police na thaudo osigi mari makhong thijinbada asoba pambai une sijinariba suicide note aduda Anand Giri gi maming yawbaga loinana atopa miyoi kya gi ming yawri hairi adumapo haujut phawbi oinadi Anand Giri natana atopa miyoi phawbi paw laiti hainasu pausna makhatana phongdoragi duga ngasi goinadi pausi matang sa lusinjarage Pathoksa ki soki plan ki biyar si myam ngak pigani matam gi maroi bi ipausing myam da leptana update pizara ki hainasu channel sigi maike digi myam na thamjari and thank you